Chahi asigi Council of Higher Secondary Education Manipur na lauba class 12 ki exam result kasi lauthokre. Examination asigi science stream da ahanba position extra age school ki mahiroi Rahul Naurem na laukre. Mahaki apunba mark na 478 oiki. Anishuba position na Millennium Institute of Sciences ki mahiroi KSI's Rashri mahaki apunba mark na 474 oiki. Aduga ahum suba position da Harvard School ki mahiroi Wairokpam Manipuri na taki. Mahaki apunba mark na 472 oiki. Examination asida art stream da ahanba position laukraba mahiroi adudi EK Higher Secondary School Sangakfam gi mahiroi Golmai Gaihemmai mahaki apunba mark na 459 ni. Anishuba position na school asimaki mahiroi Rania Soibamni mahaki apunba mark na 457 ni. Ahom suba position su school asimaki mahiroi Naurum Jessica na apunba mark 456 lautuna taki. Commerce stream dana SDJM Higher Secondary School Pauna Bajar gi mahiroi Abuzam Anjali mahaki apunba mark na 424 oiki. Anishuba position na VK Tanwa College Lamka Churachandpur gi mahiroi Niang Baiklun mahaki apunba mark na 399 ni. Ahom suba position na SDJM Higher Secondary School Pauna Bajar gi mahiroi Tongbram Lakshmi na 397 fangduna ahum suba taki. Examination asida apunba mahiroi lising kunipan ga cham mahumputaruk na exam thaki ba sigi manungda pass tawkiba mahiroi na lising kunmanga ga chahum humbudra mari oiki. Pass tawbugi chang Arts ki oina 91.18%, Science ki oina 89.67%, amadi Commerce ki oina 89.03 oiki. Overall pass tawbugi chang 90.09 oiki.